Kangpokpi district ki manungda leiba lamlai kendra chingba Tuisenphai village authority na sinduna Tuisenphai upper primary school gi nauna saba school building Sangabagi Thouram Tuisenphai playground da Pangthokkhre Thouram aduda lamlai kendra gi MLA Ibomcha Telauchana Seizang Jila Parishad member A Jamini Takhel Jila Parishad ki pradhan Moirangthem Ningthem Tuisenphai village ki chief Saichal Thasosan na chingba sarukya khi Thouram aduda MLA Ibomcha na ngasi sangariba school asi chingkhong chingya da leiba oirabasu ningthizana chalairabadi afaba school ohenba ngamgani haiki Hauzik lairiba fibam asigi matangda Manipurda lairiba furup khudingmak na matau karamna nungsi chanana laiminagadagi haina kanthamina batangai fadre haiki Tuisenphai hariba khulasi mak yam tawbiba adugumba MLA makaktani aduga MLA gi marakta kwaidagi masing thibada yamba chahimada honorable MLA na akoi khunna sida lakpache akoi mi masing se taramuk su gudawramani aina khalle maramdi kun se adugumatik mana nungsibi mi yamja targasu lambi dagi school dagi masi tawbi dabi yadiko aigi laikai ni ikunmak ni haina mana daita chauba tawbiraga mangna sugumba posak haibadi mutpal nairoroi daba tungda lakadaba mai roi sing hai ba chale direct tam ga da singna matang sumaina thambiba adugi mati yam chawba kudolni haina ina tamjege adugo loina na koi honorable MLA na koi gi mayam amasu tawbi khigani adugo mayam na chu tawbi mal kau jaroi haina mayam na chu yam kanna lepi bani masig damakta mayam chu hanana thagachari adugo loina Manipur si chakwana bohona bada Bharat chakwana bohona bada koina kari daita lohum thokpoge koina kari wangang sangang hum thokpoge haibase koi bhab tamina se si bhab tamina rakanda koi myam se punna lepina rakanda akoina oheningba Manipur do ohenba ngamni akoina oheningba Tuisenphai do koi ohenba ngamne amana ta haire amana tadaba amana tawre amana yetpa tawna leiragadi koi imung da su yengo ba imung ama hai se ba nupi na hai su nupa na ta da ba nupa na hai su ta da ba masa na hai su ta da ba mama na hai su ta da ba aduguma family du karuma family oi game aduguma du thon da na ba koi yari kai koi section na phajana koi gi daita masak khangna koi chasi koi leibak phaba koi gi pungong gi chawkhat pai ba se koi isa phaba tai Tuisenphai ge haradi Tuisenphai gi mi phabi betai afaba wakhan khanbi betai afaba thabak tawbi betai adu tawrakanda akoi sa khot bangam durine adu ai gi mai gi degi su ai ngami gai me mateng panu honage ada aroi bedai na haning muse